Ngara numida wairam phongkhiba pandam pause diki maruoiba pau khara khangatsaraga miyamda khudo tamjige Manipur da Covid positive case manga sukhre Health Directorate na Covid ki akanba seksin thorang kaya lakhatkhre ngasi Imphal East da miyoi ama aduga Imphal West da miyoi ani Covid positive oiba thengnakiba galonyana tha asigi amadagi ngasi phawbada Manipur da COVID-19 positive case manga sukhre Directorate of Health Services na akanba seksin thorang sing lakhatkhre Health Directorate Government of Manipur na thadorakpa cherol amada Manipur da June amadagi ngasi phawba miyoi 13 ke sample test tawbada miyoi manga COVID-19 positive oiba thengnare ngasi phangkhiba test ki result da Imphal East gi miyoi ama amasung Imphal West gi miyoi ani positive oiba thengnakhibani positive oiraba patient manga gi manungda mari de home isolation da leibani hawkhiba pung kumari asigi manungda discharge tawbagi amade referral tawrapagi report laite ngasi phawbada oiriba COVID-19 gi fiba Manipur gi oina Bisnupur district gi miyoi ama Imphal East gi miyoi ama amasung Imphal West gi miyoi ahumne ngasi gi oina miyoi 15 test tawbagi manungda miyoi ahum positive oiba thengnakhibane ngasi phawbada punna miyoi 13 ki simple test tawkhre test asi tunga ba maung haibade RT-PCR tuina CBNAAT rapid antigen test tawkhibane report asina makha taraduna kumja lising aniga sumna kundagi ngasi phawbada Manipur da COVID-19 case la amaga lising nifu sumna nifu ga manga ge case laikhibagi manungda miyoi la amaga lising 38 chanipa maudraga humdoina phaduna hospital dagi discharge tawkhi aduga punna miyoi lising aniga samaga nifu ga mapalna COVID na maram oiduna laikhidrei Manipur da COVID-19 case hengalakpana maram oiraga Directorate of Health Services na su akanba seksin thorang sing lokhatkrai COVID-19 control tongnabaga mari lenana tonga ba committee khaidokpaga loinana team gi leader sing hapkhibaga loinana atai mari lenaba official amade staff sing su team dagi member sing oina thamkhrai tonga ba committee sing adudi state technical and expert and advisory biomedical waste management oxygen supply and private hospital office spokesperson and issue of press release and IEC management quality management, construction of civil work, management of isolation ward, training facility, JCU in hospital, surveillance and screening, state COVID control room, HR management, procurement management of testing laboratory, data management, analysis and reporting, private sector coordination, CSO, NGO, PRI, IMA, training and research, logistic and supply chain, vaccine aid, cold chain management, transport and ambulance management, home isolation amasung psychological support hariba committee sing asini committee sing asigi team leader sing office medical directorate ki office ta leibaga loinana team sing no moda yamdrabada amutang oirabasu unaduna lairiba covid case status amade tawgadaba thabak singi matangda wa khanagane multi team natraga interdepartmental coordination gi wafam lakpa matamda health director da report tawnabasu khangankre makha charakpa pawda DNA test ki damak laikhidrabi nganthoi gi mache sing Ahmedabad ta chakhrei ngarang Ahmedabad international airport manakta plane kaibagi thodokta laikhidrabi plane adugi crew member kongarakpam nganthoi gi haksang masa khangdoknaba DNA test tawnaba laikhidrabi pokminaba mache ke Geetanjali amasung cousin sister Dr. K Budi Sarama Ahmedabad ki damak ngasi Imphal thadokhrei mari leinaba authority na DNA test tawnaba imung manungi miyoi laknaba khangalakpadagi laikhidrabe kongrai lakpam nganthogi mache Geetanjali amasung cousin sister Dr. K Budi Sarama Ahmedabad ki damak ngasi Imphal thadokhibani makhoi ani Delhi phawba pairaba matung mafam adudugi amau Ahmedabad ta chakadabani hairi panbayabadi plane kai kiba mafam aduda nganthogi cousin brother ama ngarangdagi mafam aduda thungduna laikhrabane mahaksu tata group of company gi makhada thabak tawriba miyoine makhata rakpa pawda hayengdagi mafam ayamba nong churaba yai lakliba numit nini rom asida Manipur gi mafam ayambada nong churaba yai haina India Meteorological Department Met Center Imphal gi report amana haire report asigi matung inna
Hayeng June 14 hꯧꯔꯒ Manipurgi mafam ayambada nong churaba yai haina yellow warning tawri. Tamelong Senapati Urkul Jiribab None Bisnupur Tengnopal Chandel Chursampur amadi Phelzonggi mafam kharada nong churaba yai. Hayeng Tamelong Senapati Urkul Kamjong Tengnopal Chandel Chursampur amadi Phelzong Districtki mafam kharada nong churaba yai. Kangpokpi Imphal East Imphal West Jiribab None Bisnupur Thaubal Kaksing Districtki mafam anida nong churaba yai hairi. Makha tarakpa pauda Assamgi phirep sagwalaklei. Nagagi homeland border fencing tausilakpa lepkadabani amade free moment regime FM lauthokpa yaroi haba All Naga Student Association Manipur Assamgi phirep mapum phana sagwakani haina Naga Student Union Chandel NSUC na phongdoraklei. NSUC gi cherol amada Ansamgi mi makada Naga area singda tha asigi ani amasung ahumda lenga kiloisangsing thonglon simbagi khongjangda Senapati district da District asigi SP amasung additional SP Law and Order na Senapati District Student Association gi thaumisingda sathakiba thong yaningdaba phongdoraklei. Lawna Assam amadi SDSA na changsilabo khongjangsingda Federating Unit Naga Civil Society Organization singna punalep minaduna Naga miyamgi oiba democratic khongjangsing changsilakpada saruk yanaba sem saduna leminasi haina sulluba sina appeal tawraklei. Makha tarakpa pauda Assamgi Budrida Chief Minister Hemanta Biswa Saramana should aside order tawkrei. Tha asigi tareta leiba simba thungna pangthoknakibagum Assamdasu ilu adagi thoram mahausagum pangthokki. Adum oinamak thoram adugi mangoinana Assamgi Budrida leiba Hanumangi Mandir amada sakhangdaba miyoi kharana san asemba langsilambagi wahaudagi mafam aduda laiminarakliba furup maselgi marakta Saung na ungkanarakpadagi Budrigi law enforcement officials singda kariguma kang maselgi marakta thoaningdaba thodoksing thoanaba honaraklabadi aduguma miyoi sing adubo laksinaba should aside ki order pire haina Assamgi Chief Minister Hemanta Biswa Saramana phongdorakrei. Makha tarakpa pauda net thingbana video call da wari sanaba phanghaukide Geetanjali Internet thingkibadagi mahausagumna video call da manaunupiga wari sanaba phanghaukide haina Ahmedabad ki lebak thiraba plan kaibada laikhidraba Kongbrai lakpam nganthoigi pokminaba mache ke Geetanjali na phongdokrei. NDTV na nganthoigi imung manungga unabada hai nganthoi machim manau ahumgi yaimani nganthoi thongna fana hena honajaraga mahaki apamba manglan mangphaungnaba honaba pamjaba nupi macha amani. Mahakna pamjaba profession asi chahi aniromgi mamangda DM College of Commerce Imphal pangthokiba campus interview amada mahak flight attendant oina khankibani. Mahaki pokminaba mache Geetanjali na hai mahakna London gi khongchat adu yamna nungaigani khanna ngaijakhibani amasung madugi matangda message oina irakhi. Adum oinama Manipur da handak thokiba irangna maram oiraga mahausagum mahaka video calling tawduna wari sanabadi phangkhide. Kona internet phanglakpada kanagumba miyoi amana flight kaibagi pau adu tamlakibani. Flight attendant ama oiba haibasi mahaki matam kayagi mamangdagi manglan oiduna laklabani. Video call tawduna wari sanaba phangkhidrabasu mahakna school da leiringaida mahak London da pairagani haina text message tharaklamki. Tungda mahak phone phanglaroi haina phongdolamki. Mahak June 15 da mayumda lakani haina phongdolamki.